ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯑꯥꯔ.ꯀꯦ꯫ ꯋꯥꯔꯤ ꯃꯃꯤꯡꯅ ꯅꯥꯏꯇꯣꯝꯄꯣꯛꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯅꯤꯡꯉꯥꯏ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯉꯥꯜ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯎꯃꯪꯗꯅꯤ꯫ ꯑꯩ ꯑꯔꯥꯡꯕꯤ, ꯑꯩ ꯉꯥꯛꯇ ꯑꯣꯏꯒꯦꯀꯣ꯫ ꯅꯈꯣꯏ ꯃꯌꯥꯝ ꯁꯦꯟꯅꯕꯗ ꯑꯩꯗꯤ ꯋꯥꯔꯦꯍꯦ꯫ ꯅꯈꯣꯏꯁꯨ ꯂꯥꯛꯅꯒꯦ ꯈꯟꯕ꯭ꯔꯥ ꯀꯩꯅꯣ? ꯐꯖꯅꯗꯤ ꯂꯥꯛꯅꯔꯦꯍꯦ ꯑꯩꯁꯦ ꯍꯟꯗꯛꯇꯤ꯫ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯅꯥꯄꯤꯁꯤꯡꯁꯦ ꯆꯥꯔꯒ ꯂꯩꯌꯨꯀꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯎꯈꯣꯡ ꯑꯃꯗ ꯉꯥꯔꯗꯨꯅ ꯎꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯩ ꯑꯃꯨ ꯇꯥꯊꯦꯝꯕꯨꯡ, ꯈꯪꯉꯤꯃꯤ, ꯉꯥꯛꯇꯣꯏꯕꯁꯤꯗ ꯀꯩꯗꯧꯔꯒꯦ? ꯍꯩ, ꯅꯪꯒꯤ ꯁꯟꯁꯤꯡꯗꯨꯅ ꯑꯩꯒꯤ ꯃꯅꯥ ꯃꯁꯤꯡ ꯆꯥꯔꯝꯂꯤꯕꯅꯤꯅꯦ꯫ ꯁꯟ ꯁꯦꯡꯒꯦ ꯍꯥꯏꯗ꯭ꯔꯒ ꯎꯗꯨꯗ ꯉꯥꯔꯒ ꯀꯔꯤ ꯃꯪꯂꯤꯅꯣ ꯍꯥ? ꯍꯦꯔꯥ ꯇꯥꯊꯦꯝꯕꯨꯡ, ꯁꯃꯟ ꯁꯦꯅ ꯈꯥꯔꯗꯤ ꯁꯟꯅ ꯃꯅꯥ ꯃꯁꯤꯡ ꯀꯩꯁꯨ ꯆꯥꯔꯣꯏ꯫ ꯀꯩ ꯀꯥꯟꯅꯗꯕꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯥꯅ ꯊꯣꯛꯄ ꯃꯉꯥꯡꯂꯒ ꯆꯠꯈ꯭ꯔꯤꯁꯦ꯫ ꯍꯩ ꯑꯔꯥꯡꯕꯤ, ꯁꯣꯝꯗ ꯆꯠꯂꯣ ꯁꯣꯝꯗ꯫ ꯁꯟꯅꯦꯅ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯂꯝ ꯍꯦꯟꯈ꯭ꯔꯦ꯫ ꯉꯥꯡꯗꯨꯅ ꯁꯟꯁꯤꯡꯗꯨ ꯍꯣꯏꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯗꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯂꯣꯏꯅ ꯋꯥꯅꯔꯦ꯫ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯅꯣ? ꯁꯤ ꯏꯄꯥꯗ ꯍꯥꯏꯌꯣ꯫ ꯁꯤ ꯆꯥꯛꯁꯨ ꯆꯥꯗꯦꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯏꯁꯤꯡꯁꯦ ꯃꯁꯛ ꯑꯊꯤꯕ ꯑꯃꯠꯇ ꯌꯥꯎꯍꯟꯒꯅꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯌꯥꯎꯍꯟꯕꯤꯔꯤꯕꯅꯣ? ꯑꯊꯤꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯕꯁꯤꯗꯤ ꯀꯗꯥꯏꯅꯣꯅꯦ ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯌꯦꯡꯕꯤꯌꯨ ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯅꯥꯏꯁꯤꯅ ꯑꯩꯕꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯕ ꯂꯥꯛꯏꯕ꯫ ꯌꯦ, ꯑꯁꯤꯗꯤ ꯏꯄꯥꯗꯤ ꯎꯍꯧꯗ꯭ꯔꯦꯗꯅ꯫ ꯆꯪꯍꯜꯂꯔꯣꯏ꯫ ꯁꯤ ꯆꯥꯛ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯍꯦꯟꯕꯤꯗꯨ ꯊꯦꯝꯗꯨꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯎꯃꯪꯗ ꯀꯣꯏꯊꯣꯛꯎꯁꯤ꯫ ꯍꯣꯏ, ꯅꯣꯡꯃ ꯆꯠꯁꯤꯀꯣ꯫ ꯌꯥꯗꯦ, ꯉꯁꯤ ꯆꯠꯀꯗꯧꯕꯅꯦ꯫ ꯏꯆꯥ ꯍꯦꯟꯕꯤꯗꯤ ꯃꯌꯥꯝꯗꯒꯤ ꯄꯨꯝꯍꯦꯟ ꯍꯦꯟꯕꯤꯅꯤ꯫ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨ꯫ ꯁꯤ ꯅꯣꯡꯃ ꯆꯠꯁꯤꯀꯣ꯫ ꯌꯥꯗꯦ ꯍꯥꯏꯔꯒ ꯉꯁꯤ ꯆꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯏꯅꯥꯛꯇ ꯀꯅꯥꯝꯇ ꯆꯪꯉꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯁꯤ ꯏꯄꯥ ꯋꯥ ꯍꯥꯏꯒꯦꯀꯣ꯫ ꯉꯁꯤꯗꯤ ꯏꯄꯥꯒꯤ ꯃꯔꯨꯞ ꯑꯃ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯒꯁꯨ ꯏꯆꯥꯒ ꯁꯛ ꯈꯪꯅꯅꯕ꯫ ꯑꯗꯨ ꯉꯁꯤꯗꯤ ꯆꯠꯄ ꯌꯥꯗꯦꯀꯣ꯫ ꯍꯦꯟꯕꯤꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯏ꯫ ꯍꯣ ꯑꯃꯨ, ꯇꯥꯗ꯭ꯔꯣ? ꯏꯇꯥꯎ, ꯁꯤꯗ ꯂꯩꯌꯦ꯫ ꯑꯣ, ꯅꯪꯒꯤ ꯁꯟ ꯃꯌꯥꯝꯗꯣ ꯂꯩꯍꯧꯔꯦ꯫ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯏꯁꯤꯡꯁꯨ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯕꯁꯤꯗ ꯂꯣꯏꯅ ꯅꯩꯔꯦ ꯍꯥꯏꯗꯅ ꯃꯤ ꯁꯥꯎꯅꯍꯧꯔꯕꯅꯤ꯫ ꯊꯥꯗꯣꯛꯈꯤꯕꯗ ꯉꯥꯏꯔꯦ꯫ ꯑꯁ, ꯑꯩꯗꯤꯅꯦ ꯄꯨꯟꯁꯤꯁꯦ ꯄꯥꯈꯪ ꯈꯤꯇꯪ ꯐꯥꯔꯛꯄꯁꯤꯗ ꯄꯨꯟꯁꯤ ꯂꯣꯏꯈꯤꯗꯧꯔꯕ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯏꯇꯥꯎ, ꯈꯔ ꯊꯨꯅ ꯆꯠꯂꯣ꯫ ꯍꯣꯏ ꯏꯇꯥꯎ, ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯣ, ꯍꯥꯟꯅ ꯆꯠꯂꯣ, ꯂꯣꯏꯔꯝꯃꯅꯤꯌꯦ꯫ ꯄꯨꯈ꯭ꯔꯤ ꯌꯧꯔꯗꯨꯅ ꯏꯆꯟꯁꯤꯡ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯍꯩ ꯑꯔꯥꯡꯕꯤ, ꯆꯠꯂꯨ꯫ ꯍꯩ꯫ ꯇꯥ ꯑꯃꯨꯒꯤ ꯁꯟꯁꯤꯡꯁꯦ ꯇꯥ ꯑꯃꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯈꯔ ꯐꯥꯖꯤꯜꯂꯣ꯫ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨ ꯈꯔ ꯄꯨꯟꯅ ꯅꯣꯛꯏ꯫ ꯏꯆꯜꯁꯤꯡ, ꯅꯕꯨꯡꯕꯨ ꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯕ꯭ꯔꯅꯦ? ꯑꯣ, ꯏꯕꯨꯡꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯇꯦꯗ꯫ ꯄꯨꯟꯅ ꯑꯃꯨꯛ ꯅꯣꯛꯏ꯫ ꯑꯣ, ꯁꯟꯁꯤꯡꯁꯤ ꯑꯃꯨꯛ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦꯅ ꯇꯧꯔꯤꯁꯤ꯫ ꯆꯠꯂꯦꯍꯦ ꯏꯆꯜꯁꯤꯡ꯫ ꯇꯥꯃꯨ, ꯀꯟꯅ ꯆꯦꯜꯂꯣ꯫ ꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯁꯥꯟꯅꯔꯩꯅ ꯇꯥꯃꯨꯁꯦ ꯃꯒꯨꯟ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯑꯣ, ꯈꯪꯖꯔꯦ ꯏꯇꯥ ꯏꯕꯦꯝꯃ꯫ ꯃꯃꯤꯗ ꯉꯥꯎꯖꯔꯤꯉꯩ ꯃꯤꯅ ꯍꯟꯖꯈꯤꯅꯤꯀꯣ꯫ ꯏꯇꯥ ꯍꯣꯏꯁꯤꯗꯤ ꯁꯤ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯏꯇꯥꯁꯤꯡ꯫ ꯍꯣꯏ, ꯀꯥꯔꯁꯤ꯫ ꯅꯨꯃꯤꯠꯁꯦ ꯀꯣꯛꯇꯣꯟ ꯌꯧꯔꯛꯂꯅꯤ꯫ ꯀꯣꯅꯨꯡꯗꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯏꯅꯤꯡꯊꯧꯅ ꯆꯠꯊꯣꯛꯈꯤꯅꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯇꯥꯎꯅꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯏꯅꯤꯡꯊꯧꯅ ꯅꯈꯣꯏ ꯌꯥꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯌꯥꯅꯤ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯁꯨꯝꯅ ꯂꯦꯡꯊꯣꯛꯄꯤꯔꯁꯤ꯫ ꯑꯁꯨꯝꯅ ꯌꯥꯗꯗꯨꯅ ꯎꯃꯪꯗ ꯀꯣꯏꯔꯨꯅꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯊꯣꯛꯂꯛꯄꯗ ꯃꯄꯥ ꯅꯤꯡꯊꯧꯒ ꯊꯦꯡꯅꯔꯦ꯫ ꯏꯄꯥꯒꯤ ꯕꯦꯝꯃ, ꯉꯁꯤꯗꯤ ꯆꯠꯈꯤꯅꯨꯅꯦ, ꯍꯌꯦꯡ ꯏꯄꯥꯒ ꯆꯠꯁꯤ꯫ ꯑꯩꯗꯤ ꯉꯁꯤ ꯆꯠꯀꯅꯤ꯫ ꯏꯄꯥꯅ ꯌꯥꯕꯤꯌꯨ꯫ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯪꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯅꯤ? ꯐꯔꯦ, ꯀꯨꯏꯅ ꯂꯩꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯌꯥꯝ ꯂꯥꯞꯅꯁꯨ ꯆꯠꯈꯤꯅꯨ꯫ ꯑꯅꯛꯄ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯔꯣ꯫
ꯍꯦꯟꯕꯤꯗꯨ ꯃꯅꯥꯏ ꯃꯁꯦꯟ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩ ꯃꯄꯨꯒ ꯃꯥꯟꯅꯕ ꯁꯟꯁꯤꯡꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯔꯥꯡꯕꯤ, ꯃꯤꯒꯤꯗꯤ ꯆꯪꯈꯤꯅꯨꯅꯦ꯫ ꯍꯩ ꯁꯟꯁꯤꯡꯗꯨ ꯍꯣꯏꯗꯨꯅ ꯎꯃꯪꯗ ꯆꯪꯂꯛꯏ꯫ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯎꯊꯛꯇꯒꯤ ꯎꯍꯩ ꯑꯃꯨꯟꯕ ꯑꯃ ꯀꯦꯜꯂꯛꯄꯗ ꯁꯟꯕꯤ ꯑꯃꯒꯤ ꯃꯅꯤꯡꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯟꯕꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯧꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯥꯞꯇꯛꯅ ꯑꯁꯨꯝ ꯎꯃꯪꯒꯤ ꯐꯖꯕꯗꯨ ꯌꯦꯡꯗꯨꯅ ꯆꯠꯂꯝꯕ ꯍꯦꯟꯕꯤꯗꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯎꯔꯦ ꯁꯟ ꯑꯃꯅ ꯃꯥꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯦꯜꯂꯛꯂꯤꯕꯗꯨ꯫ ꯍꯣꯏꯃꯥ! ꯍꯦꯟꯕꯤꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯈ꯭ꯔꯦ꯫ ꯑꯃꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯑꯃꯨꯅ ꯑꯃꯨꯛ ꯇꯥꯅꯔꯛꯂꯝꯃꯤ꯫ ꯍꯦꯟꯕꯤꯗꯨ ꯆꯦꯟꯕ ꯉꯝꯂꯛꯇꯗꯨꯅ ꯅꯥꯀꯟꯒꯤ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯟꯗꯨꯁꯨ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯇꯥꯅꯔꯦꯅ ꯆꯦꯜꯂꯒ ꯑꯁ ꯀꯅꯥ ꯎꯍꯧꯕ ꯌꯥꯎꯖꯥꯠꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯁꯤ ꯈꯜꯂꯒ ꯂꯩꯊꯣꯔꯛꯄꯗ ꯑꯃꯨꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯑꯃꯨꯗꯨ ꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯑꯩꯗꯤ ꯑꯩꯒꯤ ꯁꯟꯅ ꯋꯥꯔꯝꯂꯅꯤ ꯈꯜꯂꯨꯔꯤꯁꯤꯗꯤ꯫ ꯑꯩꯒꯤ ꯁꯟꯕꯤꯗꯣ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ? ꯑꯩ ꯅꯨꯄꯥ, ꯃꯤ ꯁꯣꯛꯄ꯭ꯔꯗꯤ ꯍꯪꯗꯦ, ꯅꯪꯒꯤ ꯋꯥꯡꯗꯨ ꯀꯔꯤꯅꯣ? ꯅꯪ ꯅꯥꯝꯃ ꯁꯣꯏꯕ ꯃꯤꯔꯣ? ꯁꯤꯗꯤ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯃꯥꯜꯂꯤꯅꯦ, ꯁꯦꯠꯂꯤꯕ ꯐꯤꯖꯦꯠꯁꯤꯒ ꯍꯥꯏꯔꯨꯔꯗꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯃꯨꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯍꯦꯟꯕꯤꯗꯨ ꯈꯤꯇꯪ ꯈꯣꯟ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯍꯦ, ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ? ꯃꯤꯅ ꯍꯪꯂꯤꯁꯤ ꯈꯨꯝꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯁꯣꯝꯕꯨ ꯀꯅꯥꯅꯣ? ꯃꯖꯥ ꯏꯕꯦꯝꯃꯁꯨ ꯃꯥꯜꯂꯤ, ꯀꯔꯤ ꯂꯩꯕꯥꯛꯀꯤꯅꯣ? ꯂꯩꯕꯥꯛꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯁꯛ ꯈꯪꯗꯕ꯭ꯔꯅ? ꯏꯍꯦ, ꯑꯩꯗꯤ ꯑꯁꯨꯛ ꯐꯖꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯁꯥꯎꯕꯤꯅꯨ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯑꯃꯨ ꯀꯧꯖꯩ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯑꯣ, ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯨ ꯂꯩꯔꯝꯅꯤꯅꯦ꯫ ꯑꯃꯨ, ꯅꯪꯒꯤꯁꯦ ꯎꯃꯪꯁꯤꯗ ꯁꯟ ꯁꯦꯜꯂꯤꯔꯣ? ꯑꯃꯨ ꯀꯥꯏꯅ ꯑꯩꯗꯤ ꯍꯜꯂꯝꯒꯅꯤꯁꯦ, ꯑꯗꯨꯕꯨ ꯑꯉꯥꯡ ꯁꯥꯕ ꯇꯥꯔꯦ ꯉꯁꯤꯗꯤ꯫ ꯑꯃꯨ, ꯀꯔꯤ ꯍꯥꯏꯔꯤꯅꯣ? ꯑꯍꯣꯏ, ꯁꯟ ꯁꯦꯟꯖꯔꯝꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯅꯪꯗꯤ ꯑꯅꯛꯄ ꯈꯨꯟꯁꯤꯗꯒꯤꯔꯣ? ꯃꯥꯅꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩ ꯁꯣꯝꯗ ꯂꯩꯌꯦ, ꯁꯣꯝꯗ꯫ ꯑꯃꯨ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯣ ꯎꯃꯪꯁꯤꯗ? ꯂꯥꯛꯆꯩ ꯔꯥꯖꯀꯨꯃꯥꯔꯤ, ꯁꯟꯁꯤꯡꯁꯤꯒ ꯋꯥꯔꯤ ꯁꯥꯔꯒ ꯄꯣꯊꯥꯖꯔꯤꯕꯅꯤ ꯑꯩꯗꯤ꯫ ꯁꯟꯒꯕꯨ ꯀꯔꯝꯅ ꯋꯥꯔꯤ ꯁꯥꯔꯤꯕ? ꯑꯁꯨꯝ ꯂꯣꯏꯅꯔꯕꯅꯤꯅ ꯈꯪꯅꯔꯦ ꯔꯥꯖꯀꯨꯃꯥꯔꯤ, ꯂꯣꯏꯕ ꯅꯥꯏꯗꯦꯗ ꯋꯥꯔꯤꯗꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯅꯣꯡꯃ ꯂꯤꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯁꯣꯏꯅ ꯂꯤꯖꯒꯦ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯨꯃꯤꯠꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯤ, ꯀꯣꯅꯨꯡꯗ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯑꯃꯨ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦ, ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤꯀꯣ? ꯍꯟꯕꯤꯔꯨ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤ꯫ ꯑꯁ, ꯐꯖꯈ꯭ꯔꯦꯗ, ꯌꯦꯡꯕꯩ ꯄꯦꯟꯕꯕꯨ ꯅꯥꯏꯗꯦꯃꯤ꯫ ꯑꯃꯨꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯖꯕꯗ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯀꯣꯅꯨꯡ ꯌꯧꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯀꯣꯅꯨꯡꯒꯤ ꯂꯩꯔꯤꯕ ꯂꯩꯀꯣꯜꯗꯨꯗ ꯆꯪꯗꯨꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯅꯤꯡꯁꯤꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯅꯤꯡꯊꯧꯗꯨ ꯉꯛꯅ ꯃꯁꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯝꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ? ꯉꯁꯤꯗꯤ ꯅꯨꯄꯤꯒꯨꯝꯅ ꯏꯪꯅ ꯃꯣꯃꯣꯟꯀ ꯅꯣꯛꯂꯤꯕꯁꯤꯕꯨ? ꯏꯄꯥꯗꯤ ꯉꯁꯤꯅꯕꯨ ꯑꯍꯥꯟꯕꯅꯤꯅꯦ ꯏꯆꯥꯒꯤ ꯃꯇꯧꯁꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯩꯁꯨ ꯇꯧꯗꯦ ꯏꯄꯥ ꯏꯕꯨꯡꯉꯣ, ꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ꯫ ꯑꯩꯒꯤ ꯏꯆꯥꯁꯤ ꯀꯩꯗꯧꯔꯦ? ꯀꯔꯤ ꯊꯦꯡꯅꯔꯦ? ꯑꯁꯦꯡꯕꯗꯨ ꯇꯝꯃꯨ꯫ ꯏꯅꯤꯡꯊꯧ, ꯀꯩꯁꯨ ꯑꯍꯦꯟꯕꯗꯤ ꯊꯦꯡꯅꯈꯤꯗꯦ꯫ ꯁꯟ ꯁꯦꯟꯕ ꯑꯃꯗꯤ ꯊꯦꯡꯅꯈꯤꯕꯅꯤ, ꯑꯇꯣꯞꯄꯗꯤ ꯀꯩꯁꯨ ꯊꯦꯡꯅꯈꯤꯗꯦ ꯏꯅꯤꯡꯊꯧ꯫ ꯃꯅꯥꯏ ꯑꯃꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯊꯟꯇꯅꯤ, ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯍꯟꯕ ꯌꯥꯗꯦ꯫ ꯃꯇꯨꯡꯗꯗꯤ ꯑꯩ ꯌꯥꯎꯗꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯆꯠꯍꯟꯕ ꯌꯥꯗꯦꯀꯣ? ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯗꯨ ꯆꯪꯈ꯭ꯔꯦ꯫ ꯃꯅꯥꯏ ꯈꯔ ꯀꯔꯟ ꯐꯨꯕ ꯑꯃꯅ ꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯗꯗ ꯍꯥꯏ, ꯃꯆꯥꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯏꯟꯈꯤꯅꯤꯅꯦ꯫ ꯏꯅꯤꯡꯊꯧꯅ ꯇꯥꯔꯗꯤ ꯅꯃꯤꯡ ꯃꯨꯊꯠꯀꯦ ꯍꯥꯏꯅꯤꯗ, ꯋꯥ ꯉꯥꯡꯒꯅꯨ꯫ ꯑꯩꯗꯤ ꯀꯣꯅꯨꯡꯒꯤ ꯊꯕꯛꯀ ꯇꯧꯖꯅꯤꯡꯗ꯭ꯔꯤꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯟꯕꯤꯗꯨ ꯑꯃꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯤꯡꯕꯒꯨm ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ, ꯃꯄꯥ ꯅꯤꯡꯊꯧꯅ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯑꯃꯨ ꯍꯦꯟꯕꯤꯕꯨ ꯎꯅꯤꯡꯂꯕꯁꯨ ꯎꯕꯗꯤ ꯐꯪꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯁꯦ ꯑꯁꯨꯝꯅ ꯇꯧꯕ꯭ꯔꯥ? ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯑꯔꯥꯡꯕꯤ, ꯍꯟꯗꯛꯇꯤ ꯅꯈꯣꯏꯅꯁꯨ ꯑꯩꯁꯦ
ꯉꯥꯎꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯦ ꯀꯣꯅꯨꯡ ꯆꯠꯂꯨꯕꯅ ꯐꯔꯗ꯭ꯔꯥ ꯑꯩꯕꯣ ꯑꯁꯨꯝꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯩꯔꯤꯕ ꯁꯟꯁꯤꯡꯗꯨꯗ ꯋꯥꯔꯤ ꯂꯤꯔꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯩ ꯎꯃꯪꯗ ꯀꯣꯏꯊꯣꯛꯂꯨꯒꯦ ꯉꯁꯤꯗꯤ ꯍꯥꯏ ꯂꯝ ꯍꯦꯟꯒꯅꯨ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩ ꯏꯆꯥꯗꯤ ꯅꯊꯟꯇꯅꯤ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯍꯦꯟꯕꯤꯗꯨ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯌꯥꯕꯤꯗ꯭ꯔꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯃꯨ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯁꯟꯁꯤꯡꯁꯤꯅ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯔꯦ ꯊꯕꯛ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯛꯇꯕꯁꯦ ꯀꯨꯏꯔꯦ ꯀꯩꯗꯧꯔꯦ ꯍꯪꯕꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯃꯍꯥꯏ ꯏꯃꯥ ꯀꯩꯅꯣ ꯑꯃꯨꯛ ꯃꯨꯔꯨ ꯃꯨꯔꯨ ꯁꯣꯜꯂꯤꯗꯨꯕꯣ ꯀꯩꯒꯤꯅꯣ ꯑꯩ ꯀꯧꯔꯤꯕꯣ ꯆꯥꯛ ꯐꯪꯉꯤ ꯆꯥꯕ ꯆꯥꯗꯕꯣꯏ ꯀꯩꯗꯧꯔꯦ ꯍꯪꯕꯁꯨ ꯈꯨꯝꯗꯦ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ ꯌꯨꯝꯗ ꯍꯟꯕ ꯊꯦꯡꯂꯅꯤꯅ ꯏꯆꯥꯕꯨ ꯊꯤꯔꯛꯂꯤꯅꯤ ꯉꯔꯥꯡꯁꯨ ꯊꯦꯡꯅ ꯍꯜꯂꯛꯏ ꯆꯠꯂꯁꯤ ꯁꯟꯁꯤꯡꯁꯤ ꯍꯣꯏꯔꯛꯂꯣ ꯏꯃꯥ ꯆꯠꯂꯝꯃꯨ ꯑꯩ ꯂꯥꯛꯑꯒꯦ ꯀꯨꯏꯅ ꯂꯩꯊꯔꯅꯨꯀꯣ ꯊꯦꯡꯈ꯭ꯔꯦ ꯃꯇꯝꯁꯦ ꯃꯃꯥꯗꯨ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯁꯟꯁꯤꯡꯗꯨ ꯍꯣꯏꯗꯨꯅ ꯃꯌꯨꯝꯒꯤ ꯂꯝꯕꯤꯗ ꯍꯜꯂꯛꯂꯦ ꯋꯥꯈꯜꯗꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯑꯃꯨꯛ ꯈꯜꯂꯛꯂꯝꯃꯤ ꯏꯃꯥ ꯀꯩꯗꯧꯔꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯇꯞꯅ ꯏꯪꯅ ꯀꯧꯕ ꯌꯥꯗꯕ꯭ꯔꯣ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯌꯣ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯔꯣꯠꯄ ꯑꯃ ꯂꯩꯔꯤꯕꯗꯣ ꯏꯃꯥꯗ ꯍꯥꯏꯌꯣ ꯏꯕꯨꯡꯉꯣ ꯑꯩ ꯀꯣꯅꯨꯡꯗ ꯆꯠꯂꯨꯒꯦ ꯏꯃꯥ ꯀꯣꯅꯨꯡꯗꯗꯤ ꯀꯩꯗꯧꯕ ꯏꯃꯥ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯅꯆꯥꯅ ꯅꯨꯡꯁꯤꯖꯔꯨꯔꯤ ꯃꯃꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯈ꯭ꯔꯦ ꯃꯆꯥ ꯉꯥꯎꯕꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯀꯔꯤ ꯍꯥꯏꯕ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯑꯗꯨꯝꯅ ꯈꯜꯍꯩꯗꯦꯀꯣ ꯏꯃꯥ ꯀꯩꯁꯨ ꯄꯥꯈꯠꯄꯤꯒꯅꯨ ꯅꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯐꯔꯦꯁꯦ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯆꯪꯉꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯀꯣꯅꯨꯡꯗꯁꯨ ꯍꯦꯟꯕꯤꯗꯨ ꯑꯃꯨꯛ ꯎꯅꯤꯡꯕꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒꯦ ꯈꯜꯂꯝꯃꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯍꯥꯏꯖꯔꯒ ꯑꯃꯨꯛ ꯎꯅꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯀꯩꯗꯧꯔꯦ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯏꯄꯥꯗ ꯍꯥꯏꯌꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯅ ꯍꯥꯏꯒꯗꯧꯔꯤ ꯋꯥꯁꯦ ꯏꯄꯥꯅ ꯌꯥꯕꯤꯌꯨ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨ ꯇꯥꯁꯤꯗꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇ ꯀꯣꯏꯊꯣꯛꯂꯨꯒꯦ ꯏꯅꯥꯏꯁꯤꯡꯒ ꯍꯥꯏ ꯏꯆꯥꯅꯨꯄꯤ ꯏꯄꯥꯅ ꯍꯥꯏꯕꯁꯤ ꯏꯟꯗꯦꯅ ꯅꯪꯁꯦ ꯐꯔꯦ ꯀꯨꯏꯔꯛꯄꯗꯤ ꯌꯥꯎꯔꯦꯀꯣ ꯐꯒꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯍꯦꯟꯕꯤꯗꯨ ꯍꯔꯥꯎꯅ ꯃꯅꯥꯏꯁꯤꯡꯒ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯎꯃꯪꯒꯤ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯑꯃꯨꯗꯣ ꯂꯩꯔꯝꯂꯗꯤ ꯐꯈ꯭ꯔꯅꯤꯗ ꯑꯩꯅ ꯃꯕꯨ ꯎꯅꯤꯡꯂꯤꯕꯁꯦ ꯃꯥꯗꯤ ꯀꯩꯝꯇ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯦ ꯇꯧ ꯉꯝꯕꯤꯃꯨꯛ ꯇꯥꯔꯗ꯭ꯔꯥ ꯈꯪꯗꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯃꯨꯛ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯅꯥꯏꯁꯤꯡꯗꯨꯗꯤ ꯅꯣꯛꯂꯣꯏꯒꯤ ꯉꯝꯗ꯭ꯔꯦ ꯅꯣꯛꯂꯨꯔꯒ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯅꯣꯛꯄꯗꯨ ꯈꯪꯖꯤꯜꯂꯤ ꯃꯅꯥꯏ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯤ ꯎꯃꯪ ꯌꯧꯁꯤꯜꯂꯛꯂꯤ ꯎꯃꯪ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯣ ꯐꯒꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯎꯃꯪꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯌꯦꯡꯂꯒ ꯆꯪꯂꯛꯄꯗ ꯎꯔꯤ ꯂꯥꯞꯇꯛꯅ ꯁꯟ ꯈꯔ ꯁꯖꯤꯛ ꯆꯥꯔꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯈꯪꯂꯤ ꯑꯃꯨꯛ ꯃꯐꯝꯗꯨꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯐꯥꯎꯔꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯏ ꯅꯈꯣꯏ ꯁꯤꯗ ꯂꯩꯔꯝꯃꯣ ꯑꯩ ꯃꯐꯝꯁꯤ ꯌꯦꯡꯂꯨꯒꯦ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯗꯣꯡꯊꯤꯕ ꯋꯥꯗ ꯂꯣꯏꯗ꯭ꯔꯤꯉꯩ ꯍꯦꯟꯕꯤꯅ ꯈꯨꯝꯂꯛꯏ ꯌꯥꯅꯤ ꯑꯩꯅ ꯍꯥꯏꯁꯤꯗꯣ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯉꯥꯏꯔꯝꯃꯣ ꯐꯒꯅꯤ ꯉꯥꯏꯖꯔꯝꯒꯦ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯟꯕꯤꯗꯨ ꯇꯞꯅ ꯂꯥꯛꯇꯨꯅ ꯑꯃꯨꯛꯕꯨ ꯊꯤꯔꯛꯂꯝꯃꯤ ꯑꯁꯨꯝ ꯀꯣꯏꯅ ꯊꯤꯔꯛꯄꯗ ꯎꯔꯦ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯎꯈꯥꯗ ꯐꯝꯗꯨꯅ ꯃꯪꯂꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯍꯦꯟꯕꯤꯗꯨ ꯍꯔꯥꯎꯖꯩ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ ꯑꯃꯨꯁꯨ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯇꯞꯅ ꯂꯩꯊꯣꯔꯛꯂꯦ ꯑꯗꯨꯕꯨ ꯂꯦꯞꯂꯝꯂꯤꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯨ ꯀꯩꯅꯣ ꯑꯩ ꯎꯔꯒ ꯈꯪꯉꯤꯗꯦ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯗꯕꯩꯅꯦ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯆꯨꯝꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄ꯭ꯔꯣ ꯎꯗꯕ ꯀꯨꯏꯔꯦ ꯃꯤ ꯑꯃ ꯁꯨꯝ ꯎꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯦ ꯀꯣꯅꯥꯅꯣ ꯑꯩ ꯈꯪꯕ ꯌꯥꯗꯕ꯭ꯔꯣ ꯔꯥꯖꯀꯨꯃꯥꯔꯤ ꯌꯥꯏꯗ ꯃꯤꯅꯕꯨ ꯈꯪꯁꯤꯟꯅꯔꯣꯏꯅ ꯈꯪꯁꯤꯟꯅꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦꯗ ꯅꯠꯇ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯩꯗꯤ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯃꯍꯥꯛ ꯎꯅꯕ ꯂꯥꯛꯄꯅꯦ ꯑꯃꯨꯗꯨ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯒ ꯍꯪꯂꯛꯏ ꯑꯣ ꯎꯅꯔꯕꯣ ꯔꯥꯖꯀꯨꯃꯥꯔꯤ ꯎꯅꯔꯦ ꯎꯔꯕꯅꯤꯅ ꯋꯥꯁꯨ ꯈꯔ ꯍꯥꯏꯅꯤꯡꯕꯅꯦ ꯑꯩꯁꯦ
ꯑꯣ ꯍꯥꯏꯍꯧꯗ꯭ꯔꯕ ꯃꯤꯗꯨꯗ ꯍꯥꯏꯗ꯭ꯔꯤ ꯍꯥꯏꯒꯦ ꯈꯟꯕꯗꯤ ꯌꯥꯝꯃꯤ ꯃꯤꯗꯨꯁꯨ ꯅꯛꯅ ꯂꯩꯗ ꯑꯗꯨꯗꯤ ꯍꯥꯏꯍꯧꯔꯣ ꯍꯥꯏꯔꯣ ꯍꯥꯏꯔꯤꯔꯣ ꯃꯁꯥꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯣ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯅꯪ ꯎꯅꯤꯡꯕꯒꯤ ꯑꯩ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯅꯔꯒ ꯊꯣꯛꯂꯛꯏꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯦꯡꯕꯅꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯗꯨꯗ ꯑꯩꯗꯤ ꯁꯟ ꯆꯦꯜꯂꯒ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ ꯑꯃꯣ ꯅꯨꯡꯁꯤꯕꯗ ꯀꯅꯥ ꯍꯥꯏꯕ ꯂꯩꯇꯦ ꯊꯃꯣꯏꯗꯨꯅꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯔꯥꯖꯀꯨꯃꯥꯔꯤꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯖꯒꯦ ꯑꯩꯅ ꯍꯥꯏꯗꯧꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ ꯏꯆꯦ ꯑꯩꯒꯤ ꯈꯨꯗꯣꯞꯁꯦ ꯅꯪ ꯄꯥꯏꯍꯧꯔꯣ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯋꯥꯗ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯇꯥꯈꯣ ꯑꯩꯒꯤ ꯋꯥꯁꯦ ꯁꯤ ꯄꯥꯏꯍꯧꯔꯣ ꯏꯕꯥꯅꯤꯒꯤ ꯐꯅꯕꯅꯦ ꯑꯩꯅ ꯁꯤꯜꯂꯤꯁꯦ ꯁꯤꯒꯤ ꯈꯨꯗꯣꯞꯁꯦ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯦ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯈꯨꯗꯣꯞꯅꯤ ꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄ ꯃꯤꯀꯨꯞꯇ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯑꯗꯨꯒ ꯈꯨꯗꯣꯞꯁꯦ ꯐꯪꯂꯛꯄꯒꯤ ꯃꯔꯤ ꯃꯈꯣꯡ ꯇꯥꯛꯇꯨꯅ ꯏꯄꯥ ꯅꯤꯡꯊꯧꯗ ꯀꯠꯆꯧ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯕꯤꯔꯝꯃꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯆꯠꯄꯤꯔꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯆꯠꯈ꯭ꯔꯦ ꯀꯣꯅꯨꯡ ꯌꯧꯔꯦ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯟꯕꯤꯗꯨ ꯀꯥꯗꯒꯤ ꯍꯦꯟꯈꯤꯗ꯭ꯔꯦ ꯃꯁꯥꯒꯤ ꯃꯇꯧ ꯎꯔꯒ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯩ ꯀꯅꯥ ꯂꯩ ꯑꯩꯈꯣꯏ ꯂꯩꯖꯩ ꯏꯅꯤꯡꯊꯧ ꯆꯠꯂꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯣꯏꯅꯕꯤꯁꯤꯡꯗꯣ ꯀꯧꯔꯨꯆꯣ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯃꯅꯥꯏꯗꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯟꯕꯤꯒ ꯇꯣꯏꯅ ꯂꯣꯏꯅꯕ ꯃꯅꯥꯏꯁꯤꯡꯗꯨ ꯀꯧꯔꯨꯔꯦ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏ ꯀꯧꯕꯤꯕꯕꯨ ꯆꯪꯉꯛꯎ ꯋꯥ ꯈꯔ ꯍꯪꯒꯦ ꯍꯥꯏꯕꯤꯌꯨ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥꯅ ꯎꯃꯪꯗꯒꯤ ꯍꯜꯂꯛꯄꯗ ꯆꯥꯎ ꯊꯛꯎ ꯌꯥꯗꯅ ꯀꯥꯗꯒꯤ ꯍꯦꯟꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯈꯪꯕ꯭ꯔꯥ ꯃꯈꯣꯏꯁꯤꯡ ꯌꯦꯡꯅꯔꯒ ꯈꯪꯖꯗꯦ ꯏꯅꯤꯡꯊꯧ ꯁꯦꯡꯅ ꯈꯪꯗꯕ꯭ꯔꯣ ꯑꯁꯦꯡꯕ ꯈꯪꯖꯗꯦ ꯀꯔꯤ ꯃꯔꯝ ꯂꯩꯕꯅꯅꯣ ꯈꯪꯗ꯭ꯔꯦ ꯃꯊꯥ ꯁꯥꯅ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯏꯆꯥꯒ ꯎꯅꯒꯦ ꯆꯠꯁꯤ ꯐꯒꯅꯤ ꯅꯤꯡꯊꯧ ꯅꯤꯡꯊꯧꯗꯨ ꯃꯆꯥꯅꯨꯄꯤ ꯎꯅꯕ ꯆꯠꯈ꯭ꯔꯦ ꯃꯆꯥꯒꯤ ꯀꯥ ꯌꯧꯔꯗꯨꯅ ꯆꯪꯂꯛꯏ ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤ ꯆꯪꯂꯛꯄ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯄꯥ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕꯗꯨꯗ ꯍꯥꯏꯔꯛꯏ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯏꯆꯥꯅ ꯉꯔꯥꯡꯗꯒꯤ ꯆꯥꯎ ꯊꯛꯎ ꯌꯥꯗꯅ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯏꯄꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯍꯦꯟꯕꯤꯗꯨ ꯇꯞꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝꯗ ꯍꯥꯏꯔꯛꯏ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯕꯨ ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯁꯥꯎꯕꯤꯒꯅꯨ ꯏꯆꯥꯗ ꯀꯔꯤꯒꯤ ꯁꯥꯎꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯌꯨ ꯏꯃꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯐꯝꯅ ꯁꯤꯟꯅꯕꯤꯔꯝꯕ ꯈꯨꯗꯣꯞꯇꯣ ꯉꯔꯥꯡ ꯇꯥꯍꯧꯔꯤ ꯏꯍꯦ ꯑꯗꯨꯒꯤꯔꯦ ꯏꯆꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯐꯔꯦ ꯏꯄꯥ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯊꯤꯍꯜꯂꯨꯒꯦ ꯐꯪꯅꯕ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨꯁꯦ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯤꯕꯗꯣ ꯉꯔꯥꯡꯗꯒꯤ ꯆꯥꯗ꯭ꯔꯤꯗꯣ ꯀꯔꯤꯅꯣ ꯈꯔ ꯆꯥꯁꯤꯀꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯗꯤ ꯈꯨꯗꯣꯞꯇꯣ ꯐꯪꯗ꯭ꯔꯤꯈꯩ ꯀꯔꯤꯁꯨ ꯆꯥꯖꯔꯔꯣꯏ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏ ꯈꯪꯕ ꯃꯄꯥꯅꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯩ ꯀꯅꯥ ꯂꯩ ꯑꯩꯈꯣꯏ ꯂꯩꯖꯩ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯜꯂꯨ ꯏꯆꯥꯒꯤ ꯃꯥꯡꯈꯤꯕ ꯈꯨꯗꯣꯞꯁꯦ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯪꯅꯕ ꯊꯤꯒꯗꯧꯕꯅꯤ ꯐꯪꯂꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯄꯤꯒꯅꯤ ꯐꯪꯗꯕ ꯌꯥꯔꯣꯏ ꯐꯒꯅꯤ ꯅꯤꯡꯊꯧ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯔꯦ ꯔꯥꯖꯀꯨꯃꯥꯔꯒꯤ ꯈꯨꯗꯣꯞ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎꯁꯤ ꯑꯃꯨꯒꯤ ꯃꯃꯥꯅ ꯃꯆꯥꯗ ꯍꯥꯏꯔꯛꯏ ꯔꯥꯖꯀꯨꯃꯥꯔꯒꯤ ꯈꯨꯗꯣꯞ ꯃꯥꯡꯈꯤꯕꯗꯣ ꯄꯤꯕ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯁꯤ ꯑꯋꯥꯕ ꯀꯣꯛꯇꯨꯅ ꯃꯅꯥ ꯆꯥꯎꯅ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯈꯟꯖꯕꯗ ꯉꯥꯏꯔꯦꯗ ꯏꯃꯥ ꯅꯤꯡꯊꯧꯒꯤ ꯄꯤꯒꯗꯧꯔꯤꯕ ꯁꯅꯥ ꯂꯨꯄꯥꯒꯤ ꯃꯍꯨꯠ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯅ ꯏꯃꯥꯒꯤ ꯅꯃ ꯑꯣꯏꯅ ꯄꯨꯔꯛꯄꯗꯤ ꯌꯥꯗꯕ꯭ꯔꯣ ꯏꯃꯥ ꯍꯥꯏ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯨ ꯉꯥꯡꯒꯅꯨ ꯀꯔꯤꯒꯤꯗꯤ ꯄꯥꯝꯂꯣꯏꯗꯧꯔꯤꯅꯣ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯐꯪꯂꯕꯗꯤ ꯁ꯭ꯋꯔꯒꯁꯦ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯗꯧꯔꯤꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯣꯏꯗꯧꯕꯗꯨꯗꯤ ꯋꯥꯈꯜ ꯁꯥꯒꯠꯂꯒ ꯀꯩꯗꯧꯅꯤ ꯊꯤꯔꯤꯕ ꯈꯨꯊꯤꯗꯨꯒ ꯋꯥꯈꯜꯒꯗꯤ ꯌꯧꯔꯤꯅꯤ ꯏꯆꯥꯗꯤ ꯏꯃꯥꯅ ꯄꯥꯝꯂꯗꯤ ꯄꯨꯔꯛꯂꯣꯏ ꯀꯩꯅꯣ ꯃꯇꯝ ꯉꯥꯏꯕꯗ ꯀꯜꯂꯣꯏꯃ ꯃꯁꯥꯅ ꯊꯑꯣꯏꯅ ꯑꯁꯦꯡꯕꯗꯧꯅ ꯍꯥꯏꯔꯛꯂꯕꯗ ꯃꯃꯥꯗꯨ ꯃꯀꯣꯛ ꯉꯥꯎꯔꯤ ꯁꯣꯝꯅꯅ ꯀꯝꯗꯧꯔꯤ ꯀꯣꯅꯨꯡꯗꯅꯤ
ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗꯨꯗ ꯅꯤꯡꯊꯧꯗꯨ ꯃꯊꯥ ꯁꯥꯔꯤ꯫ ꯃꯁꯥꯅ ꯆꯥꯎ ꯊꯛꯎ ꯌꯥꯔꯛꯇꯕꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯧꯔꯛꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯒꯤ ꯈꯨꯗꯣꯞꯇꯣ ꯄꯨꯔꯛꯄ ꯉꯝꯕ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯏꯆꯥ ꯅꯨꯄꯤ ꯊꯥꯖꯒꯅꯤ, ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯁꯅꯥ ꯈꯣꯡꯖꯣꯡ 5 ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯎ꯫ ꯃꯅꯥꯏꯁꯤꯡꯗꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯃꯨꯗꯨ ꯍꯔꯥꯎꯅ ꯃꯃꯥꯗ ꯍꯥꯏꯔꯝꯂꯒ ꯀꯣꯅꯨꯡ ꯆꯠꯅꯕ ꯊꯧꯔꯛꯂꯦ꯫ ꯃꯁꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯊꯥ ꯁꯥꯅ ꯃꯁꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯁꯨ ꯍꯦꯟꯕꯤꯗꯨ ꯍꯔꯥꯎꯖꯩ, ꯑꯗꯨꯕꯨ ꯃꯁꯥꯗꯨꯗꯤ ꯆꯥꯔꯛꯇꯕ ꯀꯨꯏꯔꯛꯄꯒꯤ ꯆꯣꯛꯊꯔꯦ, ꯑꯗꯨꯕꯨ ꯆꯤꯟꯕꯥꯜꯗꯗꯤ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯀꯅꯥ ꯈꯪꯍꯟꯗ꯫ ꯃꯅꯥꯏ ꯑꯃ ꯆꯪꯉꯛꯇꯨꯅ, ꯏꯅꯤꯡꯊꯧ, ꯅꯨꯄꯥ ꯑꯃ ꯏꯅꯤꯡꯊꯧ ꯎꯅꯒꯦ ꯍꯥꯏꯔꯤ, ꯆꯪꯍꯜꯂꯛꯎꯔꯥ? ꯀꯔꯤꯒꯤꯅꯤ ꯍꯥꯏ? ꯈꯨꯗꯣꯞꯀꯤ ꯃꯇꯥꯡꯗꯨꯅꯤ ꯍꯥꯏꯔꯤ ꯏꯅꯤꯡꯊꯧ꯫ ꯆꯪꯍꯜꯂꯛꯎ꯫ ꯃꯅꯥꯏꯗꯨ ꯆꯠꯈꯤꯗꯨꯅ ꯑꯃꯨꯕꯨ ꯆꯪꯍꯜꯂꯛꯂꯦ꯫ ꯑꯃꯨꯗꯤ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯤꯖꯕ ꯃꯇꯧꯗꯨ ꯎꯕꯗ ꯉꯥꯎꯈ꯭ꯔꯦ꯫ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯗꯧꯅ ꯌꯦꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯈꯨꯔꯨꯝꯖꯔꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯌꯨ꯫ ꯏꯅꯤꯡꯊꯧ, ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯥꯡꯈꯤꯕ ꯈꯨꯗꯣꯞꯇꯣ ꯇꯨ ꯁꯤꯔ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯃꯥꯅꯤ, ꯆꯨꯝꯃꯤ꯫ ꯍꯥꯏꯌꯨ ꯅꯨꯄꯥ ꯃꯆꯥ, ꯃꯇꯧ ꯀꯔꯝꯅ ꯐꯪꯂꯛꯄꯅꯣ? ꯏꯅꯤꯡꯊꯧ, ꯑꯩꯅ ꯎꯃꯪꯗ ꯆꯠꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯇꯥꯔꯝꯕꯅꯤ, ꯑꯗꯨꯗ ꯑꯩꯅ ꯈꯨꯟꯖꯕꯅꯤ꯫ ꯈꯪꯂꯦ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯃꯆꯥꯒꯤ ꯊꯧꯑꯣꯡꯗꯨ, ꯑꯗꯨꯕꯨ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯄ ꯅꯤꯡꯊꯧꯅꯤ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯍꯜꯂꯕꯅꯤꯅ ꯍꯥꯏꯈꯤꯕꯗꯨꯃꯛ ꯇꯧꯕ ꯇꯥꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯗꯨ ꯍꯔꯥꯎꯅ ꯃꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯍꯦꯟꯕꯤꯁꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯍꯔꯥꯎꯖꯔꯦ, ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯖꯔꯦ ꯍꯥꯏꯗꯨꯅ ꯄꯦꯟꯖꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯑꯃꯨꯒꯤ ꯃꯃꯥꯁꯨ ꯂꯧꯔꯨꯗꯨꯅ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯟꯕꯤꯗꯨ ꯑꯃꯨꯒ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯔꯝꯃꯤ꯫